ꯑꯩꯒꯤ ꯁꯔꯃꯣꯟ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯣꯜꯂꯕꯅ ꯑꯩꯍꯥꯛꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯑꯇꯦꯟꯕ ꯁꯔꯃꯣꯟꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯂꯤꯚꯤꯡ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯍꯤꯡꯕ ꯏꯔꯥꯠꯄꯣꯠ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗꯒꯤ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ꯫ ꯁꯒꯝ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯏꯉꯝ ꯉꯝꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯍꯤꯡꯕ ꯏꯔꯥꯄꯣꯠ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯅꯉꯣꯟꯗ ꯑꯍꯤꯡꯕ ꯏꯔꯥꯄꯣꯠ ꯑꯣꯏꯅ ꯀꯠꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯆꯤꯜ ꯂꯩ ꯁꯣꯛꯄꯤꯌꯨ, ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯁꯣꯛꯄꯤꯗꯨꯅ ꯈꯪꯍꯟꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫ ꯑꯩꯈꯣꯏ ꯔꯣꯃꯥꯟꯁ 12:1 ꯑꯁꯦ ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯁꯤ꯫ I beseech you therefore, brethren, by the mercies of God. ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯤꯅꯨꯡꯁꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ that ye present your bodies a living sacrifice, wholly acceptable unto God. ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯁꯦ ꯑꯍꯤꯡꯕ ꯑꯁꯦꯡꯕ ꯏꯁꯣꯔꯅ ꯌꯥꯕꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯏꯁꯣꯔꯗ ꯀꯠꯊꯣꯛꯎ, which is your reasonable service. ꯃꯁꯤ ꯅꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛꯅꯤ, ꯅꯈꯣꯏꯅ ꯇꯧꯒꯗꯕ꯫ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯃꯁꯤꯅꯤ ꯍꯥꯏꯅ ꯃꯁꯤꯗ ꯑꯁꯨꯝꯅ ꯄꯜꯂꯤ꯫ ꯑꯗꯨꯒ ꯚꯔꯁ 2ꯗ ꯑꯃꯨꯛ ꯌꯦꯡꯁꯤ꯫ Be not conformed to this world. ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠ, ꯃꯤꯅ ꯆꯠꯅꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ, ꯐꯤꯖꯦꯛ ꯆꯥꯆꯥ, ꯇꯥꯏꯕꯪꯄꯥꯟꯗ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯕꯪꯄꯥꯟꯗ ꯃꯤꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯒ ꯆꯥꯟꯅꯅ ꯍꯤꯡꯒꯅꯨ꯫ But be ye transformed by the renewing of your mind. ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯅꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ, ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯍꯣꯡꯉꯨ, ꯍꯥꯏꯕꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯅꯔꯤꯕ ꯑꯗꯨꯗꯒꯤ ꯇꯣꯉꯥꯜꯂꯨ ꯍꯥꯏꯕꯅꯤ꯫ That ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯗꯤ we may prove what is that good, acceptable and perfect will of God. ꯏꯁꯣꯔꯒꯤ ꯃꯄꯨꯡ ꯐꯥꯕ, ꯏꯁꯣꯔꯅ ꯌꯥꯕꯤꯕ ꯑꯐꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯄ꯭ꯔꯃꯥꯟ ꯇꯧꯔꯒ ꯎꯠꯄ ꯉꯝꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯍꯣꯡꯗꯣꯛꯑꯒ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅꯕꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯤꯡꯉꯨ ꯍꯥꯏꯅ ꯃꯁꯤꯗ ꯄꯤꯔꯤ꯫ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯟꯅꯥꯎꯁꯥ, ꯃꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯅꯤ꯫ ꯚꯔꯁ 1ꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯑꯍꯤꯡꯕ ꯏꯔꯥꯄꯣꯠ ꯑꯣꯏꯅ, ꯑꯁꯦꯡꯕ ꯏꯁꯣꯔꯅ ꯌꯥꯕꯤꯕ ꯏꯔꯥꯄꯣꯠ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯠꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯌꯦꯡꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯑꯩꯈꯣꯏ ꯌꯦꯡꯁꯤ, ꯊꯥꯏꯅ ꯑꯣꯜ ꯇꯦꯁꯇꯃꯦꯟꯒꯤ ꯃꯇꯝꯗ, ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯒꯤ ꯃꯇꯝꯗ ꯏꯁꯣꯔꯅ ꯄꯥꯞ ꯇꯧꯕ ꯃꯤꯁꯤꯡꯅ ꯏꯁꯣꯔꯗ ꯁꯥ ꯀꯠꯄ ꯃꯇꯝꯗ, ꯌꯥꯎ ꯀꯠꯄ ꯃꯇꯝꯗ, ꯍꯥꯃꯦꯡ ꯀꯠꯄ ꯃꯇꯝꯗ, ꯁꯟ ꯂꯥꯕ, ꯁꯟ ꯑꯁꯤꯅꯆꯤꯡꯕ ꯃꯈꯣꯏꯅ ꯃꯤꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯠꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯌꯥꯕꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯦꯚꯤꯇꯤꯀꯁ 1:3ꯗ ꯅꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯕꯔꯟ ꯑꯣꯐꯔꯤꯡꯒꯤꯗꯃꯛ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯥ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯃꯩꯗ ꯆꯥꯍꯜꯂꯒ ꯏꯁꯣꯔꯗ ꯀꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄꯨꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯣ ꯃꯁꯤꯀꯣ a male without blemish, ꯂꯥꯕ ꯑꯣꯏꯔꯁꯨ ꯑꯃꯣꯝ ꯀꯠꯄ ꯌꯥꯏ, ꯂꯥꯕ ꯀꯠꯄ ꯌꯥꯏ, ꯑꯩꯒꯤ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯔꯦ ꯃꯗꯨ without blemish ꯍꯥꯏꯕꯗꯤ ꯁꯥ ꯑꯗꯨꯗ ꯁꯣꯏꯅꯥꯏꯕ ꯌꯥꯎꯕ ꯌꯥꯗꯕ, ꯁꯥ ꯑꯗꯣ ꯂꯩꯅꯥ ꯂꯩꯕ ꯌꯥꯗꯦ, ꯁꯥ ꯑꯗꯣ ꯃꯈꯣꯡ ꯁꯣꯏꯅꯥꯏꯕ ꯌꯥꯗꯦ, ꯃꯃꯤꯠ ꯁꯣꯏꯅꯥꯏꯕ ꯌꯥꯗꯦ, ꯃꯁꯥꯗ ꯗꯥꯛꯐꯝ ꯑꯃꯠꯇ ꯂꯩꯕ ꯌꯥꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯑꯗꯨꯒꯨꯝꯕ ꯁꯣꯏꯅꯥꯏꯕ ꯁꯥ ꯑꯗꯣ ꯏꯁꯣꯔꯅ ꯌꯥꯗꯦ꯫ ꯑꯗꯨꯒ ꯂꯦꯚꯤꯇꯤꯀꯁ 4:23 ꯑꯃꯁꯨꯡ 32ꯗ ꯍꯥꯏ, ꯀꯅꯥꯒꯨꯝꯕꯅ ꯄꯥꯞ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯦ ꯈꯪꯕ ꯃꯇꯝꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯃꯦꯡ ꯂꯥꯕ ꯑꯃ ꯀꯠꯂꯨ ꯍꯥꯏ꯫ ꯑꯁꯨꯝ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤꯀꯣ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯅ ꯌꯥꯎ ꯑꯃ ꯀꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯌꯥꯎ ꯑꯗꯣ ꯃꯁꯤ ꯗꯥꯛ ꯂꯩꯇꯕ ꯌꯥꯎ, ꯑꯩꯈꯣই ꯁꯣꯏꯅꯥꯏꯕ ꯅꯠꯇꯕ ꯀꯠꯀꯗꯕꯅꯤ ꯍꯥꯏꯅ ꯚꯔꯁ 23ꯗ ꯑꯃꯨꯛ ꯍꯥꯏ꯫ ꯑꯗꯨꯒ ꯚꯔꯁ 32ꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ꯫ ꯑꯩꯈꯣꯏꯅ ꯑꯣꯐꯔꯤꯡ ꯌꯥꯎ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯣꯐꯔꯤꯡꯒꯤꯗꯃꯛ ꯀꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯂꯦꯃꯤꯁ, ꯗꯥꯛ ꯂꯩꯇꯕ, ꯁꯣꯏꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯕꯗꯣ ꯀꯠꯂꯨ ꯑꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯑꯩꯈꯣꯏꯅ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯗ ꯄꯤꯔꯤꯕ ꯁꯥꯁꯤꯡꯁꯦ, ꯑꯩꯈꯣꯏꯅ ꯀꯠꯂꯤꯕ ꯁꯤꯟ ꯑꯣꯐꯔꯤꯡꯒꯤ ꯑꯣꯏꯒꯦꯔꯥ, ꯄꯤꯁ ꯑꯣꯐꯔꯤꯡꯒꯤ ꯑꯣꯏꯒꯦꯔꯥ, ꯕꯔꯟ ꯑꯣꯐꯔꯤꯡꯒꯤ ꯑꯣꯏꯒꯦꯔꯥ, ꯃꯁꯤꯗ ꯁꯦꯀ꯭ꯔꯤꯐꯤꯁꯤꯌꯦꯜ ꯑꯦꯅꯤꯃꯦꯜꯁꯤꯡꯁꯦ ꯃꯁꯤꯅ ꯀꯅꯥꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯖꯣꯟ 1:29ꯗ ꯖꯣꯟꯅ ꯍꯥꯏ, Behold the Lamb of God which taketh away the sins of the world. ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯄꯨ ꯄꯨꯈꯤꯗꯕ ꯏꯁꯣꯔꯒꯤ ꯌꯥꯎ ꯃꯆꯥ ꯑꯗꯨ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ
कल्लिबा याव असिना रिप्रेजेंट तौबजे प्रभु जीशु ख्रिस्टबु अखोइना खंगनै मरमदि सोइनाइबा कटपा यादे हाइबगी अर्थदि अखोइना फर्स्ट पीटर दा अखोइना यंगसे मसिगी यावसे यंगसे प्रभु जीशु ख्रिस्टनी मसिदा टाइप प्रभु जीशु ख्रिस्ट ओइबनी एंटी टाइप प्रभु जीशु ख्रिस्ट दा थोंख्रे फर्स्ट पीटर की 1:19 दजु असुना है अखोइजे कमाइना कनबीब्रा हाइबा मतमदा but with the precious blood of Christ as of a lamb without blemish and without spot magi asokpa leitaba dak leitaba adugumba yaw masa amagumna प्रभु जीशु ख्रिस्ट की ममन यामना इन अखोइबु कनबीबनी है अदुना अखोइना कल्लिबा यावसिंग असिगे सिंबल दि कनानो प्रभु जीशु ख्रिस्टनी प्रभु जीशु ख्रिस्टना मागी पुंसीदा माना हेक पोकपदेगिना माना सीबा फावदा माना पाप सुंतौ तौगिदे हाइबसे अखोइना फर्स्ट पीटर दजु अखोइना खंगे माना पाप सुंतौ तौगिदे अदुना मरम ओइदना पाप तौदबा पुंसी अदुना मरम ओइदना माकसे विदाउट ब्लेमिश विदाउट स्पॉट हाइबनी करिगुंबा प्रभु जीशु ख्रिस्ट की पुंसीदा माना पाप मसेना माइक तौरंबा तारबा अदुइतादि अखोई महूत सिंदुना ईश्वर पीरिबा इरापोट असे सैक्रिफाइस असे इपा ईश्वरना याबा ngममोय लौसनबा ngममोय मदुनी असिना अखोइना कावरोइदबसे अदुनी अदुमाय तौदना अखोई हक्सांग असिचु अखोइना ईश्वर अहिंगबा इरापोट ईश्वरना याबिगदबो ओइना कल्लु हाबनी करम्बा मोंगदा याबिगनी हाबा मतमदा अखोइना पाप तौदरबा मतमदा अखोइना ईश्वर की बाइबल ना हाबगी मतुंगिना बाइबल द पीखिबा नीति नियम की मतुंगिना स्टैंडर्ड अदुगी मतुंगिना अखोइना हिंगबा अखोइगी वांग संगांगसु ईश्वर की अनिंग अपाबगी मतुंगिना हिंगबा अखोइगी लमसा साजसु ईश्वरना याबीबा अदुगी मतुंगिना चटपा अखोइगी पुंसिदा पाप हाइबसे तौदना अखोइना हिंगबा मतमदा अखोइजे अहिंगबा इरापोट ओइना ईश्वरगी मफमदा कचरिबनी अदुइतारदि ईश्वरना अखोइबु याबीगनी लौसनबीगनी हाबनी इफिशियंस 5 की 25 तेगिना 27 दा अमु यंगसे 25 दा हाय अदना मपुरोइबा सा नखोइगी नुपीसिंगसे न ख्रिस्टना चर्चपु नुसिबा अमसुंग चर्च की दमक महा मसामक थवाई थाकिबगुमना नखोइनसु नखोइगी नुपीबु नुसिउ है मसिना हाबदी नुपा ओइबा अखोइना अखोइगी नुपीसिंग असे ख्रिस्टना अखोइबु नुसिबगुमना ईश्वरगी चर्चिंग असे नुसिबगुमना अखोइबु कनिंगाइगी दमक माना मसाजे क्रॉस पांगथिंगुना सिबीबगुमना अखोइना अखोइगी नुपीबु नुसिउ है करिगी दमकतनो हाइबा मतमदा मसि पामजिगी मरमदी verse 26 है that he might sanctify and cleanse it with the washing of water by the word ईश्वरगी वहाईगी मपाना ईश्वरगी अहिंगबा वहाईगी मपाना अखोइजे washing of water इसिंगना सामथोकपिबा हाइबदी अखोइजे नौना लमचा साजे कन्वर्जन पुनिंग होंगबा अदुगी मपाना अखोइजे सेंगदोलगा ईश्वरना अखोइजे sanctify तौबा हाइदि अमोटपा अखोइदा लेरंबा पाप फत्तबा लेरिंबा खुदिंगमक्तो अदु सेंगदोकनिंगाईगी दमक्तने हाइबा अखोइना ख्रिस्टना अखोइगी दमक थवाई थाबिख्रिबा सिबिख्रिबजे अखोइ पाप तौरगा अदुम हिंगसि हाइनिंगाई नते अखोइगी लमचा साजतो होंगतोकनिंगाईगी दम अफबा महाना याबीबा असेंगबा इरापोट अदु ओइनिंगाईगी दमक्तने हाय verse 27 दा हाय that madudi he might present to himself a glorious church mahangna masangmondako magi church amna matik manga leiba church am oiningai not having spot dark laitaba or wrinkle aduga maida khuijanbado laitaba or any such thing asigumba haibadi haiber mahaki church asida amot palamcha saja sataba shogi wain dathangi matung ini hingba pabyawdana hingba adugumba church ama mahang masamakta katningai gi dama masi shogi church oiba ikhoje sengdokpiba pamebne ikhogi dama mana thawai thabiribni habse but that it should be holy and without blemish shogi church ki misingja asengba without blemish dak leitaba amakpa leitaba asoiba leitaba adugumba church ama oiningai gi dama pame sinausa ikhoina church hairaga nang aise ishorgi ahingba church ne ikoi kudima ishorgi ahingba church ni ahingba church oiriba ikhoije asengba dak leitaba pap yaudaba punsi ama ishorgi mafamda ikhoije katpa pame kristana ikhoije katpa pame adugi dama mahana cross ta pangtingduna sibiribni adubu hoi akoi isai thandagi mapana adugumba punsi pabyawdaba punsi asengba punsi ama hingba habsu oithokte adumapu प्रभु जीशु ख्रिस्ट ता इखोना संगजबगी मपाना महाना पिबिबा थौजानगी मपाना इखोना अदुगुंबा ख्रिस्त ग लोइना इखोना पाब्यावदबा पुंसी अदो हिंगबंगमगनी अदु ओइबा तारदे अदुमाइन हिंगबा तारबदे इखोइगी पुंसी से अहिंगबा सैक्रिफाइस अमा हाइबदो ओइरे
ꯑꯍꯤꯡꯕ ꯏꯔꯥꯄꯣꯠ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯂꯧꯁꯤꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯂꯩꯒꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯂꯤꯕꯤꯡ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯍꯤꯡꯕ ꯏꯔꯥꯄꯣꯠ ꯑꯃ ꯑꯣꯏꯗ꯭ꯔꯤꯕ ꯃꯈꯩꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯑꯍꯤꯡꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯃ ꯑꯣꯏꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯀꯟꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ ꯏꯁꯣꯔꯗ ꯆꯪꯖꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯔꯤ with God nothing shall be impossible ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯂꯨꯛ 1:37 ꯍꯥꯏꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯇꯧꯔꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯥꯏꯕꯪꯄꯥꯟꯗ ꯃꯤꯅ ꯇꯥꯛꯅꯔꯤꯕ ꯈ꯭ꯔꯤꯁꯇꯥꯅꯤꯇꯤ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯔꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯂꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯥꯅꯔꯤꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯁꯤꯒꯨꯝꯕ ꯃꯍꯤꯡ ꯑꯁꯤ ꯆꯠꯇꯨꯅ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯔꯤꯕ ꯕꯥꯏꯕꯜꯗ ꯄꯤꯔꯤꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯅ ꯍꯤꯡꯒꯗꯕꯒ ꯃꯍꯤꯡꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯁꯦ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒ ꯃꯥꯟꯅꯍꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯄꯤꯇꯔꯗꯁꯨ ꯍꯥꯏ ꯑꯁꯨꯝꯅ ꯕꯤ ꯍꯣꯂꯤ ꯐꯣꯔ ꯑꯥꯏ ꯑꯦꯝ ꯍꯣꯂꯤ ꯑꯩ ꯁꯦꯡꯉꯦ ꯑꯗꯨꯅ ꯅꯈꯣꯏ ꯁꯦꯡꯉꯨ ꯍꯥꯏꯕꯅꯤ ꯏꯁꯣꯔ ꯃꯁꯥꯃꯛ ꯑꯁꯦꯡꯉꯤ ꯃꯉꯣꯟꯗ ꯑꯃꯛꯄ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯄꯥꯞ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯄꯥꯞ ꯍꯥꯏꯕꯁꯦ ꯁꯩꯇꯥꯟꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯥꯞ ꯍꯥꯏꯕꯁꯦ ꯂꯩꯇꯕ ꯃꯔꯝꯅ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯨꯝꯅ ꯂꯝꯆꯠ ꯄꯥꯞ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯄꯥꯞ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯂꯝꯆꯠꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯄꯨꯡ ꯐꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯄꯥꯡꯒꯜꯒꯤ ꯃꯄꯥꯟꯅ ꯂꯝꯆꯠ ꯐꯥꯕ ꯑꯍꯤꯡꯕ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯤꯡꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯍꯤꯡꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯣꯏꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯄ ꯇꯧꯐꯝ ꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯗꯣ ꯃꯁꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯒꯨꯝꯁꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯑꯍꯤꯡꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯃ ꯑꯣꯏꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯆꯪꯖꯔꯒ ꯈ꯭ꯔꯤꯁꯇꯒꯤ ꯃꯐꯝꯗ ꯆꯪꯖꯔꯒ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯇꯧꯈꯤꯕ ꯄꯥꯞ ꯃꯈꯩ ꯃꯉꯣꯟꯗ ꯍꯥꯏꯖꯔꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯁꯦ ꯁꯦꯡꯗꯣꯛꯄꯤꯒꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯉꯝꯍꯟꯒꯅꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏ ꯌꯥꯝ ꯐꯈꯤꯗꯕ ꯄꯥꯄꯤꯅꯤ ꯏꯄꯥ ꯄ꯭ꯔꯚꯨꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯥꯞ ꯌꯥꯎꯗꯅ ꯏꯄꯥ ꯅꯍꯥꯛꯅ ꯌꯥꯕꯤꯕ ꯑꯍꯤꯡꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯍꯤꯡꯕ ꯏꯔꯥꯄꯣꯠ ꯑꯣꯏꯅ ꯀꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯍꯥꯛꯅ ꯒ꯭ꯔꯦꯁ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯁꯥꯖꯠꯇ ꯏꯄꯥ ꯅꯍꯥꯛꯅ ꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯤꯡꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯃ ꯑꯣꯏꯅ ꯀꯠꯄ ꯉꯝꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ